Sahi sige haukiba Mars taramathoida Khuman Lampak Sports Complex ki mamang thangba sarukta leiba Imphal turel torban da Lairen vermis python ama thengnakraba matung ngasisu mafam aduga irap lapnadana vermis python ama leiramba thengnare SKTV news ta phangba pawgi matung ina Lairen adu miyamna thengnarakpadagi faraga police ta paw piki loinana police ki matengdagi iroi sembada leiba Manipur Zoological Garden gi miyoi sing kauduna Lairen adu sinakhi hairi ningsingba yabadi ngasi thengnariba mafam adudagi hirap laptana haukiba Mars taramathoida achouba vermis python ama leiramba thengnakhibani python adu fanaba akhang ahaising kaunari cheirakta mafam khangdana mangkhibani people for animals Manipur amadi forest department anina sniffer dog fawa season aduna thirabasu fangdana lakhibani mamangda thengnakhiba Lairen aduna ngasi thengnariba asidagi hena chawi hairi mamai loirakpada langbagi mawongsu manade haina people for animals ki maikai dagi thamlakli Karigumba Lairen ani asi manaramdrabadi mafam asi hena kupna yengsinba senaba mathau tari malemdagi muthigadra haina mipainariba jiba makhala sibu miyamna hatpa tuppa tawbibagi mahutta kanbiduna marilinabada pau pibibagi damak people for animals Manipurna nungaiba fawi haina su thamlakli